Ngasi numidang wairang phongkiba kangleipaki mairagi pause digi maruoiba pau khara khangacharaga miyamda khudo tamjike Border Security Force Meghalaya Frontier ki kanguna Tripura ki South Garo Hills International Border da niyam kaina baraki ngamkai lanchinaba honaramba Bangladesh National manga tunga mapotlam ga konna pagatkre hairi makha tarapa pauda Hauzik Manipur de mai sakliba se mai khetna barat lengang no khet pane nando Barat ki tungan ba mafam kaya da local club kaya lingduna lairiba se mapum phana niyam chumna thaba pangthokna ba hotna ba chumgane maduna tana maming tagi oina laibadi kanaroi Hauzik Manipur da mai sakliba se mai khetna barat lengang na khet pane aduga mai muthana ba hotna ba yengduna laithokpane haiba se Manipur da lairiba club sangsan singgi lusingba singna khangpham thoi haina amuko gi president pharo jam nando luwang na phongdokre Wafam Masingasi Impal East District United Craft Organization Iduko gi Taragama Suba Foundation Day gi Thoram Kongba Kriti Leka Community Hall 2 da Pangthopa Thoram da Chief Guest ki Waral Pira duna Phongdo Kibane Mahak Nahai Club ama haiba si Masak Mathum Suna Thamduna Magul Laina Chalai Kadavane Maming Tigi Oina Club Lingka Pataravade Politicians Singi Makuta Tatuna Kanaba Fangday Maduna Club amagi mapung phana mathau tongnaba state ki thakta district ki thakta amade local ki thakta lariba club sangsan sima kun yongna lebak miyam ki damakta pangthopam thokpa thaba adu chapchana pangthoknaba khona si haiki Hauzik Manipur miyam gi mangda tariba lebak ki issue human problem kaya se club singna thengnaba tawani Hauzik Manipur da mai sak liba mai khena barat lengang na khetpani aduga mai muthanavade barat lengang na hona dana leibani Jakliba mai asi khara amo ingta khara amo hena sa anduna Manipur miyambu mai itlaga khangda ngawbugum thamle Hauzik jakliba mai asi lising aniga supna kun gomdoi gi mamangdagi Manipur khunaibo kanglup phurupta yumpham oiba lalhauba lup kayaga wari sanaraga Manipur thugana ba barat lengang na honarambane mamangda su Manipur thugana ba kaya honakrai maduna Manipur kanaba honabada club sangsan kayage Azawa thaudang lai haiba je khangna thabak tawgadavane mahakna hai Manipur da kanglup ani ki marakta hana suna bathokle asiguma thodok se malem gi mafam kaya da su thoi aduba matam gi matung inna irang adu nemthake aduba Manipur da di irang nemthan gi harabade sapra administration tanba union territory tanba gi demand puchila e sapra administration amade union territory taleba kuki jo singna hingsa gi thaba kaya sathaduna lakli Makoina Manipur Micham Miam gi mafamda bom amadi no mai kapsinduna miha mipun kaya tawi adubu masi tawgan haina barat lenganga thingba amadi khamba tawduna makhoiga barat lenga ka zamin thakmina duna lay thong asina takpadi Manipur thugana ba honariba kuki zo miha pasinga sibu barat lenga na pukning thawgale haiba takpani masigi mathakta Manipur thugana ba honariba kuki zo singilu singbasing barat lenga na kauraga Harau taram na wari sanare zamin thangmin na ba tawriba si karigino haibadu miyam na wakal khanba thoi aduna ireba iramdam kannabagi dama Manipur da lairiba club sangsan sing asi mapung phana masagi mathau adu pangthokuna ireba kannaba honabada azawa thaudang lomina si haiki makha tarakpa pawda JDU ki MLA sing Manipur la ngak saogatpa tokhre Janata Dal United JDU Manipur unit na Birena Luchingba BJP lengakta saogalamba adu tokhre Hiram asiga mari lenana Janata Dal United JDU Manipur unit ke President ki SS Birena ngasi Manipur Governor House ki Luchingba Chief Minister Biren amade Manipur Legislative Assembly ki Speaker TH Jabrata da aiba chiro pisingkre haire chirol adu da palibade kumja lising aniga subna kungini thoige Assembly election da JDU gi mirep taruk mai pake adubu tha khara gi matung de MLA manga JDU thadok da BJP da songsin ke aduna maram oiraga hauzi Indian Constitution gi tara chidul gi makada wakali adu speaker ge tribunal da wakal adu laire loinana JDU na hauzi India bloc ke part ama oibaga lonena BJP lengakta saogalamba adu handokle Party asigi amata ngairaba MLA MD Abdul Nasir House da opposition base da phamhanaba suchero aduda palle makha tarapo na pauni ko pause digi maru oiba pau khara khanga charaga myam da khodo tamjege
ꯑꯩ ꯏꯁꯥꯅ ꯃꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯅꯔꯕꯗꯤ ꯈꯛ ꯄꯨꯟꯕ ꯑꯃꯗꯤ ꯇꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ: ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯩ ꯏꯁꯥꯅ ꯃꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯅꯔꯕꯗꯤ ꯈꯛ ꯄꯨꯟꯕ ꯑꯃꯗꯤ ꯇꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯊꯥꯖꯅꯕ ꯃꯥꯡꯂꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯤ ꯃꯥꯡꯖꯕ ꯑꯃꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯛ ꯇꯧꯔꯣꯏꯁꯤ꯫ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯕ ꯊꯝꯅꯁꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯃꯦꯡꯂꯣꯡꯅ ꯁꯤꯟꯗꯨꯅ ꯇꯃꯦꯡꯂꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠ ꯀꯌꯥꯒꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯥꯒꯤ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠꯁꯤꯡꯗꯤ ꯃꯄꯨꯡ ꯐꯥꯅ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯆꯠꯅꯕꯤ, ꯅꯥꯠ ꯑꯃꯗꯤ ꯀꯜꯆꯔꯗꯤ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ 63ꯀꯤ ꯃꯃꯤꯡ ꯌꯥꯎꯕ ꯑꯃꯗꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯆꯠꯅ ꯂꯣꯟꯆꯠꯁꯤꯡ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯃꯗꯤ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯆꯈꯣꯜ ꯊꯧꯔꯥꯡꯁꯤꯡ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯐꯣꯡꯂꯦ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯚꯣꯂꯨꯝ ꯑꯃꯅꯤ꯫ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯅꯤꯁꯨꯕ ꯚꯣꯂꯨꯝꯗ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯉꯁꯤ ꯃꯥꯂꯦꯝꯗ ꯑꯃꯦꯔꯤꯀꯥꯅ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯔꯤꯕ ꯑꯁꯤ ꯂꯝꯕꯤ ꯊꯣꯡ ꯐꯔꯝꯕꯅꯅꯤ꯫ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯐꯒꯠꯅꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯆꯟꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯕꯤ ꯊꯣꯡꯁꯨ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯁꯦꯝꯖꯤꯜꯂꯦ꯫ ꯋꯥꯠꯍꯧꯔꯤꯕꯁꯤꯡꯁꯨ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯐꯪꯍꯜꯂꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯐꯪꯍꯜꯂꯤ꯫ BJPꯅ ꯂꯩꯉꯥꯛ ꯄꯥꯏꯕ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯕꯁꯨ ꯀꯣꯔꯣꯅꯥ ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯅ ꯁꯥꯁꯟ ꯇꯧꯕꯗꯤ ꯁꯨꯞꯅꯇꯒꯤ ꯆꯍꯤ 3 ꯈꯛꯇꯅꯤ꯫ ꯆꯍꯤ 3ꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯄꯨꯔꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯑꯃꯗꯤ ꯅꯩꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯏꯕꯣꯇꯣꯝꯕꯤꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤꯕꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ ꯁꯥꯎꯒꯥꯠꯄꯝ ꯏꯕꯣꯇꯣꯝꯕꯤ ꯁꯤꯡꯍꯕꯨ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥꯒꯤ ꯄꯤꯁ ꯑꯦꯟ ꯍꯥꯔꯃꯣꯅꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯔꯤꯜꯖꯦꯜ ꯃꯊꯧꯅꯥ ꯂꯩꯕ ꯊꯕꯛ ꯇꯧꯔꯝꯕꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯤꯔꯤꯕꯥꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ, ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯕꯨ ꯃꯁꯥꯒꯤ ꯆꯍꯤ ꯑꯃꯒꯤ ꯁꯦꯂꯔꯤ ꯂꯧꯗꯨꯅ ꯃꯇꯦꯡ ꯄꯤꯕꯤꯔꯝꯕ OC ꯑꯁꯤꯕꯨ ꯈꯪꯍꯧꯗꯅ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗ ꯃꯩꯇꯩ ꯅꯍꯥ ꯀ꯭ꯂꯕ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥꯂꯨꯞꯅ ꯄꯦꯟꯗꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯔꯤꯖꯥꯏꯅꯦꯁꯟ ꯑꯦꯛꯁꯦꯞ ꯇꯧꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅ ꯃꯩꯇꯩ ꯅꯍꯥ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥꯂꯨꯞ ꯅꯤꯡꯊꯦꯝ ꯈꯨꯟꯖꯥꯎꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯡꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯄ ꯆꯦꯔꯣꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ OC ꯑꯣꯏꯔꯤꯉꯩꯒꯤ ꯇꯦꯜꯂꯕ ꯃꯇꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯦꯔꯤꯇꯣꯔꯤꯌꯁ ꯑꯦꯋꯥꯔꯗ ꯌꯦꯟꯊꯣꯛꯇꯨꯅ ꯑꯃꯗꯤ ꯕꯦꯗꯃꯤꯟꯇꯟ ꯇꯨꯔꯅꯥꯃꯦꯟꯠ ꯀꯌꯥ ꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯕꯒꯤꯗꯃꯛꯇꯁꯨ ꯖꯤꯔꯤ ꯄ꯭ꯔꯖꯥꯅ ꯅꯤꯡꯁꯤꯡꯅꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯖꯤꯕꯣꯡ ꯖꯤꯔꯤꯕꯣꯛ ꯔꯣꯗ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯃꯁꯥꯒꯤ ꯑꯔꯩꯕ ꯁꯦꯟꯐꯝ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯕꯤꯔꯝꯕꯒꯤꯗꯃꯛꯇꯁꯨ ꯃꯥꯏꯀꯩ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯀꯥꯎꯕ ꯂꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯏꯔꯩꯕꯥꯛꯀꯤ ꯈꯟꯖꯕ, ꯃꯔꯤꯡꯖꯦꯜ ꯂꯩꯕ, ꯀꯠꯊꯣꯛꯄ ꯉꯝꯕ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ OC ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯊꯧꯗ ꯍꯟꯖꯤꯟꯍꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯔꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯥꯋꯣꯜ ꯀ꯭ꯂꯕ ꯆꯝꯄꯔꯅꯒꯔ ꯖꯤꯔꯤꯕꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ, ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯣꯏꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯑꯔꯩꯕ ꯃꯊꯧꯅꯥ ꯃꯔꯤꯜꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯃꯁꯥꯒꯤ ꯇꯣꯂꯣꯞ ꯐꯥꯎꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯏꯟꯁꯄꯦꯛꯇꯔ ꯁꯥꯎꯒꯥꯠꯄꯝ ꯏꯕꯣꯇꯣꯝꯕꯤ ꯁꯤꯡꯍꯕꯨ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 23ꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ DGPꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤ ꯍꯥꯏꯅ ꯌꯥꯋꯣꯜ ꯀ꯭ꯂꯕꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡ ꯍꯟꯗꯣꯛꯄꯤꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ OC ꯑꯁꯤꯕꯨ ꯊꯕꯛ ꯄꯨꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫